ngasi numidang waram phong ki ba tongan tongan ba manipuri si phong sing digi maru oi bi pau sung khong ga saraga manipur top channel gi mai ke digi myam na thamjagi ahan bada yam namak nungai taba masum leibak thiba paw mandi oiragani thabak suhangani ni haina pubikhraga morgue tagi Phangle haukiba August 5 ra Senapati district Bisnupur maningi manung sana leiba leimaton khulda thabak suhangani haina takhelamam arun sai kungamari apokpa lekhidraba takhinglamam khaibibu tamthina phubuga loina ot nairaba matungda hatok piramle lekhidraba arun nambol foijing singning dagini ma hauji foijing terama khong mama bokki yumda leibani ma nambol foijing awang foijing singmang laikai digi nandaibam iboton kauba miwe amana thabak suhangani haina pubi khibani thaudo asigi matangda foijing singning juvenile club PCJC Teramakong Youth Club TYC amadi lekai sigi nupi kangrup na nungai taba amadi pen na pafongdorakli laikhidraba arun ge haksang na tamthina phukibagi amadi otnai bagi mami saung tari maramaduna mishi sigi matang athuba matamna laingang na amadi lamda masida laibiriba CSO singna asumba lalangjin ama athuba matamda thidokpiduna miatpa puthokpiu haina miyam gi mateng nirakli karigumba thaudo sigi matang na laingang na haksinna laudrabadi lup singa sina akan makhongjang sangsinana ba sem sakhre hairiyenasu pausna makhatana phongdorakli Atopa pawamana hairok sigi MLA na COVID na laikhidaba imungda lupa lising yang khai pigani haikhrabasu BJP yaudaba imungda di piramdre Bizitra hairok sigi manungda COVID-19 na maram oiraga laikhidaba yaurabadi hairiba imung aduda MLA gi maikaidigi lupa lising yang khai pigani haina sigi MLA TH Radesh hamna lauthokrabasu BJP bu saugataba amadi BJP da yaudaba imungda di piramdre Haidokibo wafam dudi aigi migi naidana pihaningi asuk luraba tanja sida politics tauribase yaningde haina Shri Mayup Bizitra Sarmana phongdorakli ngasi hairok part 1 na pamisinga unabada makna hai maki apokpa hais ibopisak amadi apokpi dementi animak mamang tha July 15 gi COVID positive oiduna district hospital Thobal layengduna leiraki adubo tha dumaki kungani thoidigi apokpana sija hospital amadi apokpina MSF COVID hospital makhatana layenglakhi hairaduna July 15 apokpidi leina asina maram oiraga laikhidre haiki leina asina maram oiraga apokpasu sija hospital layengliba sida selgi award pa leibadigi MLA na pigani hakiba sel pibinaba apokpigi se sang sing puduna tha sigi tereta pisin ki adubo tha sigi taragu humdoida se sing adu handorakhi loinana se sang sing adu recognize tawdre hairakpada natana makhoigi wakholon manana BJP da satminarabadi recommend tawge aduga lupa lising yang khai dusu pige hairakhi hairi thawong asigi mari leidana Bizitra mapuknik nungsina aikhoigi paumida hai covid na laikhidaba asi ACSigi imungda lupa lising yang kai pigani haina lauthokpiraga wakhalon manadi haina nathaibiba sidi asuki matik pende hairok ACSigi lusingba ama oina asan mirai naidara amadi party gi khenaba thamdana manaba miyengda yengbiramlabadi hena apenma oiragani hairaduna asukluraba tanja sida politics tawbasi pende haina su paudam khi haina pausna makhatari atopa pawamana Higher Secondary Lecturer Welfare na pen na pafongdorakli Manipur Government Higher Secondary Lecturer Welfare Association gi Secretary M Zadumani na khuyek piduna thadorakpa sirolamana hai Department of Education is na manadaba miyeng libasi association asina nungai taba fawi atopa department gi oinadi kumja English ngani ga taraga mapan gi July taraga mathoida ROP order thokre du oja singi di English ngani ga taraga mapan gi semdoklaba ROP order ngasi fawo thoktri Manipur Government Service Federation na taliba satar dimana sit loop asina support awi dimana sida ROP 2019 amadi employee singi DA hengatpagi wafam yauri amadi transfer policy thabak oina onthokpinabasu serol sida palli haina phungdorakli atopa pawamana RIMS na COVID-19 gi third wave thengnanaba sem saduna leidi Dr. A Santa Regional Institute of Medical Science RIMS Imphal na masigi administrative block mamangda humdraga manga suba Independence Day ngarang pangthokduna RIMS ki Director Dr. A Santana National Flag pahan ki aduga National Anthem sakhi thauramda wa ngangwada Director Dr. Santana RIMS asi manglomda khumang yamna sangshili masi laipa asina manglomda sangshiliba adugumani haukiba sei kharasida department punamak mai pakna mathau pangthokpa ngambasi afaba khongthang amani soiki
Olympic medalist Mirabai Sanu aduga Sushila Sanu Pukram Tokyo Olympics Women's Hockey Sanaroi Puning Thogot Pangambasi Aikoigi Saktok Saningaini COVID-19 gi matang na palladuna makna hai institute asina COVID-19 third wave mayokna ba sem sare institute asida NICU aduga pediatric emergency block hangdokna ba thorang leire haina se doktoki PMA 3 aduga LMO plan su ikui kuidana leiragani dental college block aduga anauba OT amadi ICU block athubada thabak tawna ba thorang leire haina su paw sina panki Makasa tarak point na tentak pato pamaru eba pau krana Union Minister RK Ranjan na tunga ma district singi miyam ga una ga dauri Sada BJP Manipur State ki President Sada na haikre lakliba August taraga tagi Union Minister of State for External Affairs and Education ki thaupuri ba RK Ranjan na lamdam sugi tunga ma district sing na miyam ga haktheng na una na bagi Jan Ashirawat Yatra Pangthok lagani wafam asi BJP Manipur Pradesh ki office ta pangthok pa paumi sing unabada mahakna phongdorakibani hainasu pali amaramdana Virendra Salam ki COVID-19 versus online class film na best film tarakle India pummagi oina NCERT New Delhi da sinduna national ki thakta pangthok pa All India Children's Educational Audio Video Festival ki kunga mga suba edition ki competition selection lamdam siki maming leraba film director Virendra Salamna direction piba preparatory stage ki angang singi damakta ACERT Manipur Sarkar na putok educational video film COVID-19 versus online class na category asigi khwaidagi faba best video ki award phangle haina su phongdorakli amaromdana Taliban Kabul city khudum sankhre Taliban fighters in Afghan ki province kaya mathang khudum sanchilakpagi manungsana leba asigi khwaidagi sawa major city ama odiba Kabul city khudum sansinduna president laidiba mafam sing lauksinkhre oirangdiba phiba masiga mari leinana UN gi security council meeting pangthok tuna khanna bawkhre Kabul asi Afghanistan gi di khwaidagi sawa aroiba major city ni Taliban gi thawong asigi mayokta USA yauna P3 gi leba khumphuna yaningdaba phongdokpagi statement thokre sohari Amaramda Bharat na Kabul da leba asigi masasing aeroplane da khondokpa hokre haina spali amasum hauji social media da video ga loinana viral oiriba pawm hairaga dimyam Kabul thadokla kana satnanabi damakta US military plane da napagi video footage mas miyoi sing napagi plane da video footage mas social media da viral oikramni ado napagi thaudo da miyoi aniyama plane da pakhakraba matungda plane dagi tarakpagi phiba mama ukhi Hauze Afghanistan da thoaning da thaudo amasum yamnamak luba condition ama oiribani amasum yam matam update pizraki myam ngamina siduga pawsi lusilakpo ngasi Manipur gi COVID-19 update mu myam na thamjage ngasi di yamnamak lebak thibni test tobi masing khara hanthaba taraga sumya COVID-19 positive oibigi sang su yamna hanthaki duga miyoi sibigi masing joduki matik hanthaki ngasi di haibadi hauki bapung puninga maresita Manipur da miyoi punna sumnagi miyoi lising ani ga samaga marfu gom doi COVID test tobu matamda sumnatagi miyoi sani ga humdraga manga nauno ngasi COVID-19 positive oiba thengna kibani aduga miyoi taruk amana COVID-19 positive oiba miyoi laikhidabani aduga ngasi positive oirakraba miyoi sani ga humdraga manga si Bisnupur dagi kuntraga mapan Sandel dagi ani Champur dagi kunga mari Imphal East dagi marfu ga nipan Imphal West dagi humpu ga nithoi Kaksing dagi taraga manga Kangpokpi dagi marini Senapati dagi mapani Tamenglong dagi mangani Thobal dagi nipan amasung Ukul dagi taraga mapani Hairiyo pungpham asida laikhidraba miyoi taruk asina Bisnupur dagi anini Champur dagi ahumni Imphal East dagi amani aduga apun moina hauju phawbada laikhidraba miyoi masingsi lising amaga satireka taraga taruni aduga apun moina ngasi test tokhiba miyoi masing lising aniga chamaga marfu gomdini sohari adu hauji ko nadi myam pawsu matang sa lusinjrage singso shoidana myam da update pizarkhini myam ngamina si hain su channel sigi mekedi gi thamjere masum pathok sagi blo plan ki yours myam ngakpugani thank you